Hello guys, welcome back to my channel. Mayam ngasi Jenny party ki tribal dance migyeng taminasi. Jagoi horamdai ki lai koromnaba loinare. Mayam Jenny party ki tribal dance hore. Mayam video je zoom tawraga namjagani. Fazana manakta sangsilaga namdubasu mise yamna chenman gibna sangba yadadana khara labna waina namjare. Jenny sudah salah deh, Jenny gua panggil aja. Mayamna aiki YouTube channel asibu support tawbigo aina like, share, amati subscribe tawbigana. Jagoi asi masaidagi yamna fazana amadi sapmanana fazana sabiri. Mayam ngasi gidi jagoi asi sai wasita oina lo sinjarage. Bye bye.